State government asina chauka thaurangi project kaya monument onthokna leire haina Union Minister Prakash Javadekar na maral sikre. Corruption tore haibagi praman piba ngamlabadi miyam da lale hairam laga ikhongna thongna jail da changani haina Chief Minister Okram Ibobina phangdokre. Congress ki Okram Henry na Mikhal ki nomination paper da mahaki mahai ki thaki matang da aran bawa pam thamle haina Yungkham Irabot na maral sikre. Amasung Mikhal da miyoi pumbana saruk yanabagi pandam da Chief Electoral Officer Manipur na chatharakpa state as BEEP campaign ki grand finale pangthakre. Mayam Bakurumzari, Adam the Yangbiri Impact News ni Ay Kangenbam Toino Henby, Hauze Punjasi Paubugi Marubu Pausing, Miam the Pizari. Okram Ibobina Luchingba State Government Asina Chauka Taurangi Development Project Kaya Monument on Toktuna Lady Haina, Union Human Resource Development Minister Prakash Javadekar Namaral Secret. Ngasi, Nityapa to take the Labour BJP Manipur Pradesh ki office to Paumi Singa Unaba Amada, Prakash Javadekar Nahai. Lamdam asigi chaukat thaurangi mingda paisa changna infrastructure kaya semkatle adubu sizinabang ngamdana leire. Jingmerong da leiriba interstate bus terminus ISBT sangak hibadagi chahi ani helaba fauba miyamgi kanaba mongda sizinabang ngamdre. Hauzikti terminus asigi infrastructure building arembada tare monument ole haike. Nakalamaromda Moirang Komdeleba MSRTC complex to Ladyba low floor bus Kunmanga, Housing Fauba city bus Oibangamdri. Imphal city Gakoi with the Ladyba Miam that Tanganaba Ising Pibangamdri. Tanganaba Ising Gidamag Miam da Ahenba Paisa Tingduna, water tanker Lainari. Chahi Humbudra Henzilaklaba India Ginning Tamba Asida, city Mayol Fauba the Ising Fangdaba Hibasi Libak Tibani Haina Javadekar Namakatake. Nakalamaromda state law and order gi manung chanba oiriba economic blockade hantokna ba hotnadana miyamda aranba prachar tawduna Chief Minister Laire Prime Minister Narendra Modi na BJP sasan leiba matamda blockade lokthokke haibagi maramdi blockade lokthokpa haibasi state government na ngami haibani haina Prakash Javadekar na singdoke. Prime Minister Narendra Modi ki Imphal Khongchad BJP ki oina yamna chauna mai pakpa ama oikhi loinana lakadoriba mikhalasida BJP na seat nifu gi mathakta phangduna sarkar semgani haina Prakash Javadekar na makhataki. I am asking why this big building has been converted into a monument. Why ISBT is not being used? After 70 years of independence, water is not available. Congress is desperate. After yesterday's Prime Minister's successful rally, Congress workers have gone berserk and they have attacked BJP workers in Sugnu and Wangthang. The bias police has acted against BJP workers. We have already made complaint to Election Commission and we won't tolerate this kind of unnecessary aggression, unnecessary provocation. We have not done anything. We are doing legitimate propaganda, but Congress is desperate because they are losing. Corruption taure haibagi praman piba ngamlabadi miyam da lale hairam laga ikhongna thongna jail da changani haina Chief Minister Okram Ibobina phongdokre. Wafam asing asi Hangang Block Congress Committee na sindna luang sangbam da leiba Matai Community Hall da pangthokpa nongmagi oiba political mifam da Chief Minister na phongdokhibane. Mahangna haikibada Leiton Saru Pande haibagi matagum chin na panghai hairaga corruption tawi haiba yabanate center gi leidiba agencies sing da thigat halaga corruption tawi tongde haibadu praman galoina na putho haike. Chief Minister na makatana mahaki machasu thokpa wangkhai AC gi candidate su oiriba Okram Henry gi matang da sengdok laduna hai Chief Minister gi machana drug laloli hai na pau thokliba asi laibak thibane. Hozifauba, Praman Pibasu Ngamdri, Amasung Miam Nehena Tazanaba, Hiramasi Matang da CVI da Tizilhan Libani, Haikibaga Luinana, Court Kiwayal Hibasi, politicized Towayaban Nate, Maraleram Labadi, Fangpam Tokpatera, Pangbada, Jingabalate Haiki. Manipur Chief Minister say corruption Tawani Haina. Jinna Haibana Yaroi. Karigumba Tabak Amada. Mana masida senja thumja taurame project amada thabak sudana paisa crore kaya lauthome haibase BJP na mayak ta ngangaga yaroeba court leiri tongan ba thigat pa yaba central agency leiri thigat halaga
tabak suba labor hairo prime minister hairo chief minister hairo aran babu tormaba ain gi miyeng de khoi puna maksi loina chak maneba aina thaidok thaijin tawdra sien ma chok ngam moyeba aiso aran ba tormagadi adum jen da chang matamni sida aran ba tore mana paisa sigi project sida paisa asukam loktho me mana sida 10% charam me si ongta prop tawbiyo ba chin haibana taba Luang Sangbam da pangthokpa political gi mifam adu loiraba matungda Singjamai Block Congress Committee na sindana Singjamai chingama khada leiba ibudhau luang pokpa lampakta political mifam amadasu Chief Minister Sarukya khe mifam adu da Chief Minister na wangkai AC amadi haingang AC gi hanagi MLA Y Irabot amadi N Birenbu Maral siraduna hai Housing Manipur da loishin bangamdre hariba project sing asi makoina minister oiringai da paikhat lamba ngaktane Makoina Loishilam Dabani Haike. Loinana Hosakti Makoi Congress Party the Yaudrabanina, Loishinbang Gamlagani Haina Sumiam the Tazabapiki. Huzik Lema Congress government in a Sahi Tramanga the project Loishan de Harise, Kanana Param Bono Asom the Tokiba Mayam, the Param Bangataneva, Mayam. How's when Nena Tare Moishi Loy talk from Nina project Loy and Loy get over election Mamang Sanga get over Mayam gets like the young view Toban Dam Moina Piramba Dolai Tabi Dam say on the young view Moigi Asom the Mang you Mayam the Piramba the Tanian Zolam de Pipe Sulain Tom de she had Loy Bugatti another 30-50 years they put Pazana maintain Torgadi Greater in Fancy top another sing so what are we Aduna near Queen High 15 Wangkai Assembly Constituency Indian National Congress ki mireb oiriba Okram Henry na Mikhal gi nomination paper da mahaki mahai gi thaki matangda aran bawa pham thamle haina BJP gi mireb oiriba Yungkham Irabot na maral secret Wafam asigi matangda achumba thidoknaba Election Commission of India gi Chief Election Commissioner Manipur gi Chief Electoral Officer amadi Imphal East District ki District Electoral Officer da aiba cherol ama piduna wakat khre hairi Nitya Patu Thektaleba BJP Manipur Pradesh ki office ta Paumi Singh unaba amada Yungkham Irabot na hai Indian National Congress ki candidate oiriba Okram Henry na inkumja lising ani tarani thoigi general election da Wangkai Kendra gi mirep ama oina mahak ki mahai gi thak asi Punjab University dagi BA pass tawre haike adubu handak chahi nomination paper da mahak ki mahai gi thak asi Manipur Public School dagi class 12 pass ni hairi amadi school asigi chap chaba address su mayek sengna pide Masida Sunatana Okram Henry asi Chief Judicial Magistrate Imphal West Asian Bulls and Developers Limited na ing kumja lising ani tarataret ta file tauba fraud complaint case amasu lady haina Yungkham Irabot na makhata khe Candidate ama oina masagi oiba achumbo wafam lotsinba amadi miyam bulana lamjingbagi matangda Okram Henry gi mathakta yengsinbinaba Election Commission of India amadi mari lenaba authority da midyeng changbinaba hijackre haina Yungkham Irabot na phongdokhe Mikhal Damioi Pumbana Saruk Yanabagi Pandamda Chief Electoral Officer CEO Manipur na Chatharakpa State SVEEP campaign gi grand finale pangthokre campaign asigi grand finale adu CEO Manipur na Sinduna Palace compound leiba Manipur State Film Development Society gi auditorium da pangthokhe Thoramaduda Chief Secretary O Navakishore CEO Vivek Kumar Dewangan amadi Manipur government ki atopa official sing amasung mahairoi amadi mioi kyana sarukya khe Maximum participation with ethical voting haibat them the pangtokiba grand finale gi thoram aduda campaign asigi vote thadasi haiba hiram the pangthoklakpa video poster na chingba competition gi manamathum su yentokhi competition asigi tongan ba section da makok mathang takraba mioi singda chief secretary yauna CEO na manamathum sing khutsinakhi CEO Dewangan na thoram aduda Mikhal asigi damakta Assam dagi gari lising ama nekli masi blockade na maram oiduna nek pani haiki Mikhal namita polling station sing the home guard amadi media personal sing seasonaroi makoi gi mahutta mahairoi oina seasonaragani haiba wafam thamkhe
Home Guard amadi VDF personnel singi awat pa menanaba chahi tara nipan gi makhada leiriba mahairoi taruk na volunteer oina polling station amadi service amada service tawgani hairi. Bisnupur district ki mafam mari da lakliba mikhal asid duty officer oina saruk yagadoba presiding officer polling personnel singi oiba electronic voting machine karam na sizinagani amadi matau karam na ingna chikna vote thada hangani haibagi matangda RO singi yauna mifam pangthokre. Taramathoi Suba Assembly election gamari leinana Moirangi mafam khudingmakta free and fair oina vote thadasi haina cycle rally ama pangthokre. Phubaladagi haukiba cycle rally aduna Moirangi mafam thungna chatuna mikhal ki pauzel pukhi. Rally asi kege Moirang Kendra apunba lupna sindana pangthokibani. NSCN IM na India government ka santigi wari sana krabamatungda nongmai chindol da namduna makhoi na pamba mirepta nampuda vote pihanduna naga miyamgi hakmat liba asida miyamna asum yaduna leirabadi naga miyam asi masagi khongda thangna yansin jarabani haina lo na thingkraba lalhaulob Manipur Naga Revolutionary Front MNRF ki cherol amana hairakli. Asigumba thawong asigi mayokta lub asina lepkani amasung miyam na masana pamjaba candidate ta vote fee duna aseng buluchingba khanbada lub asina mating pigani haina lub asigi assistant secretary information and publicity Rex Kasungi cherol asina makhatarakli. Imphal dagi more fawba chenba van amadi eco van sing na passenger service tawba lepagi khongjang adu ngasi ahing dagi matam kharagi oina hantokre. Imphal to More Passenger Service Drivers Association Sinduna Ya School gi Rents Lampak ta pangthokiba mifam amada khongjang matam khara hantokpagi warep asi lokhibani hairi. Pangthokiba mifam aduda Imphal More gi passenger service toriba gari gi mapu sing amasung gari thauba singna saruk yakhi. Lakliba Manipur Assembly election lisingani tara taret kamari leinana District Social Welfare Officer Imphal West District pu Poll Welfare Officer oina khalle haina DEO Imphal West na thadorak cherol amana hairi. Cherol asigi matungina polling personnel pumnamak PWD gi voter sing ahal oiraba voter pumnamak officer asina yengsingani loinana district singi asa amadi anganwadi worker pumnamakta makhoina tawgadaba thodang pumnamak su khangan khre haina cherol asina makhatari. Nongmai kapthoi haibagi maral de Imphal East ki commando kangbu amana khundrak pam awang laikai dagi maibam khogen koba Manipur Police Department ta SI oiba mioi ama phaduna punabagi wahau da thokiba thodokta police na tear gas kapada maral laitaba chahi humphuma thoi suraba ahal amaga tha taret khakta ngairi bi nupi macha amaga tamthina sokhan khibagi matangda logi oiba thabak lokhat kadabani haina JSC against the wrongful acts of police to the public khundrak pamna mari leinaba singda takselakli. Manipur Press Club ta paumi singa unabada JSC asigi secretary Langpoklakpam Ramanan na haikibada ngasi thokiba thodok adu SI khogen bu maram chadan nongmai kapagi maral pisinduna commando kangbu aduna punana bohna bada miyamga muknabadagi police na tear gas kapadagi miyamna irang haurakibani. Thodok da Pukhrambam Narchandra amadi mahaki tha taret tangai bi masunupi tear gas na panduna sokhibani. Nupi macha asi hauzik siba changba khangdana hospital da laika naribani karigumba misimina yauraklabadi miyamna akanba ihau haugani maramaduna SI khogena nongmai kapthoi haina police ta lana pau pisiliba mioi adu athubada puthoktuna miyamda masak khanghangadabani haina akanba wafam thamlakli. Police ki mingda saraga SP na adu haire gazu masamaksu force oi masamaksu force oi binina yamna phajaba Mong the disciplinary move to be abajida moina blank fire salakolaga kapto khutok to bonina mi myam jida usitaba moramina no admai to ragadi pot mi je pugi aro haramina public ki mob laktana irang hoduna to grabnina hujuk public khangna posil weshin batuni akhona hujuk pamis Ingumza lisingani mapan gi khwairamban mi hatta lekhitraba sanjit ki imung da paisa pirage hairami haibo wafam da
Jeneriba Kurai Chingangbam Lekaidagi Takhel Mayung Kennedy Elias Nauria Apopogiming T Buddha Hairiba Misagasi United National Liberation Front UNLF Tagi Inkumza Lisingamaga Chamapan Marfudra Mapanda Lup Asidagi Pothakraba Myoy Amane Lubasigi member Oidabatanatana Makataba Mari Lena Kidre Haina Lona Thinkraba Lubasigi Department of Publicity gi Director M Sakhen gi Cherol Amana Hairakli English Ani Mapan gi Fact Encounter gi issue asidi Miam gi Oikrabani Amasung Masida Kut Thingzilak Pathabak Singh UNLF Amadi Masigi Lanmi Sanglof MPA ga Mari Lena de Hairakpaga Loinana Lub Asidagi Pothakraba Myoy Amatana Ayaba Yaudana Luf ki Ming Chenagadaba Thabak Amata Taudanaba Cherol Asana Chek Selva Thamlakli Oina Messi gi Manung Chanba Kaino Thongkha Makha Lekaida BJP gi workers singna yumda chakchana duna leiba miyoi singda vote ki chakchanai haiba maral siduna tamthina phurakle haide Thogdogasi hokiba February 12 gi numidang da thokibane Kaino Thongkha Makha Lekaida leiba ngangom lukhoina mahaki farm da thabak suba miyoi ani Amadi Mahaki Yum Tangnabada Leba Manau Nupa Thokpa Naurem Dorenga Loinana Lukhoigi Yum gi Chakum da Chak Chaduna Lading Eda Lekai Edugi BJP gi workers Sing Changlaktuna Makhoi Mari bu vote ki Chak Chana Bani Haina Maral Siduna Phuba Chaiba Tauki Loinana Oinam AC gi MLA dagi sel Lauduna Chak Chana Bani Hayu Haina Nampuda Haihan Ki Haina Ngasi Paumi Singo Unabada Ngangom Lukhoina Sengtoki Nakalamarom da Thogdok Thokpham Aduda Changluba Kaino Thong Thaktagi Ahong Sangbam Sarat Chandra Koba Myoy Amana Mahaki Masenupa Amaga Loinana Machanupi gi yum da chatpada Mahak Pusu Lekai Adugi BJP workers singna phaduna Makhoina Tonglakpa gari thugaiki Amasung Congress Party gi sel yen bani hayu haina namduna haihan ki hairi Matamaduda Sarat Chandra da yawba lupa lising Aniga Chahumsu BJP gi workers singna mulhauki haina su Sarat Chandra na fungdoki Sabak nang hawa kanda sila ida kayo lekay ji ni saban may bin mayam sina rung kusala kana ako'y bot ki sak sana ba natara hay ako'y natte na hay ay chamang na ni ay natte hay ba ada mani hayo na ako'y tsay nga sila ito kok si pai mo namdan na bukum sila to na may mayam sina daw kana hayan ki ado ka noy MLA de ki besalo ra ka sak sa natara hay nasi bokta MLA de ki besalo ko sak sana ba sila sila ki bot ki sak susana sati Nakalamaram da Thokriba Thogdok Singh Adudai Oinam ACG MLA Dr. I Ibo Halbi Karigumba Makhal Amata da Chenaba Lekide Haina MLA Masamangna Sengdoki Loinana BJP gi workers Singh Aduna MLA Bu Maral Sinaba Namduna Haihan Kiba Wafam Singh Adugi video record ECI na Namhau Badagi Aseng Badu Khangle Loinana BJP gi workers Singh Aduna Namduna Nganghan bani haiba ECI ki kangbu su khangbadagi case hantokre haina MLA na fongdokibaga luinana asigumba thawong asi akan bamuwang da condemn tawki Ekai digi lupi meyamo BJP gi lupi meyamo ma candidate bu sogat pamiyo meyamo na imung si thong nong hai di na thugai gi na election gi sak chana ri ni hai na nama thonggen di na sak chana jaba angang mari sibu thubi ba chai bi ba kai ba bi ba amasung aibu aina paisa piraga sak chana hilini haidana thokpa thogdo asi am laiba thibani Sugnu Assembly Constituency gi Wangu Laifam Mayai Lekai gi polling station number 39/17 gi manung da hangba Congress Party gi wood office ama constituency asida BJP gi mirep oiriba yumnam jivan gi kangbuna thugairam le haina maral sirakle thogdoga si ngarang numidang pung 8 makhairom tabada thokibani hairi Thogdogasi matang dangasi nungtil Manipur Press Club ta paumi singo unabada Congress Party gi Election Campaign Committee 39 Sugnu AC gi spokesperson Mayang Langbam Suresh Kumar na haikibada Laikai asida leiba amom amuba kauba miyoi amagi yumda BJP ki worker ni haizaba loitongbam Premananda kauba amana laklaga imungi miyoi singda Congress to vote piba yaroi Thongal da vote kamari leinana phamba yaroi haiduna akan bawafam fongdokpaga loinana ki halamki Phajadaba wahi wata sizinaduna nganglamkiba adu matung tawdanaba amadi nungsinana leinaba chamthokna si haina Congress ki maru oiba worker amana BJP ki worker singda haikiba leikhi adubu BJP ki worker singna miyam da lanna pau santoktuna Congress Party ki boot office thugaiduna amangata thokhalamkibani
Maram aduna wathok asigi matangda Election Commission of India na akhanaba mityeng changbiyu loinana polling station asibu hypersensitive ni haina lauthokpiyu Karigumba thorang asi lokhat pidrabadi mafam asida achaubi irang thorak payabagi akiba leire haiki Leader mana praja masih nungsinan lagi daba magi home polling wajib su koi apamba da caca daba koi citizen में हमसे वो नम्फुदा magi jaga dadi atau pecang biar wah hai bagi wakalo lama sahabat bahai besar masih nak काम ना कोई नुक्सी channel lagi bayi cini na uni lagi ba wangu ki praja में हमसे dah है ना tension ना मपी बनी masih यार करी lagi ba Election Commission of India District Election Officer na atu ba macam demi yang mas jangbi tergadi na terga hai ba jaga sih dah hyper sensitive area ni hai na lautok tergadi election yoruk teringai desu akaya Ingum Zalisingani Mapangi Khairamban Mihata Lekidraba Sanjit ki imung the lupa lakun pige yasinarasi Hiram Kiba Amasong Mihada Sigamari Lainana Sem Kiba JSina compensation on a lupa lak manga loktok Krabamatungda Tha Ahom Mandov Kalakpa Amadi Ihoda Changkiba Sing Adu Singto Kre Haina Lekidrabagi imungda Sinakidaba asi Lebak Macha Tadaba Amadi Hantaba Thaki Miyoi Singi Lichatni Haina Lona Thinkraba Lalholov Maoist Communist Party gi Cherol Amana Hairakli Makhatana Karikumba Sanjit ki imung da Pamdaba Thogdok Thoglagadi Madu local MLA Amadi Takhelambam Kennedy Elias Kene Anina Daita Pugadabani Loinana Hana Muthat Kraba JSC Amuhana Semgalakpa Thoglagadi Maoist Communist Party Manipur na Kaidonung da Tumina Lay Thokloi Amasong Miyamna Sanjit ki imungi damag angamba mateng pangbiyu imung asida soglakpa matamda Miyamna amato oina lepminasi haina Cherol sina makha tarakli India government amadi NSN IM ga yanakiba framework ki matang da miyam gi oiba khana nainabagi thoram ama ningthau kha khunauda pangthokre UCM United People's Front CCSK amadi Lomi Sinmi Apun Belup punna khutsam naduna pangthokre thoram aduda saruk yakiba civil society gi luchingba singna framework agreement ki manung da yauriba sing India government na mayek sing na khanghan dabada pendaba phongdorakli BJP government na radio da chathariba program Man Ki Baat Tokpiro Kam Ki Baat Haibiro Haina Chief Minister Okram Ibobina Miyam da Phongdokre Wafam asing asi Lilong Konung Lampak ta pangthokiba Langthabal constituency gi Congress Miref L Tilotama gi public meeting amada Chief Minister Okram Ibobina Phongdokhibane Langthabal Block Congress Committee na sindna pangthokiba thoram aduda Chief Minister na makha taraduna Framework Agreement ta Manipur gi wafam ama faw yaude Manipur gi integrity sokhaloi hairabadi asuk kuiraba fawba miyam da khanghandriba karigino chinna haibagi mahuta agreement adu da yauriba nungi warol adu miyam da uthoktriba karigino haike Center da BJP sarkar leibadagi lamdam asida Union Minister kayarak lakre adubu luribadi Union Minister singna lamdam asida chokha thorangi policy program paikhatpa yaukhrabra haike India Haibalebak asi federal structure ama oibana center the BJP na sason taurabasu state asigi phangpham thokpa share phangpham thoi maramaduna Manipur miyam na khongpham chet na leptuna lamdam asida chawkhatpa purakna bo hotna rasi haina Chief Minister na phongdokhi Prime Minister Kurma Palak Suba Hybrid Kano Man Ki Baat haine Man Ki Baat to all Kam Ki Baat Haibi Ro Hansile election maya ne Otorisho manga ben manga mana isai sakna tamma mana tahu de masih ai de no koloni ne langkaban kendra de dai ba praja sing sibu apang mani bipul to ya ni mahon ya ni keset thajal laga marai ko thadar kane na khan masjidi ai de masih BJP se ai de no koloni ne ko na India ki constituency asi Congress party ki itihas amani haina ribani maram aduna long run da miyam ki safagadaba party di Congress party ni haina Chief Minister Okram Ibobina Phongdokre wafam ase ngasi mikhal gamari leinana pangthokpa thangmaiban constituency gi Congress mirep KH Jackson Singh gi nongmagi oiba political conference ama the Chief Minister na phongdokhibane thangmaiban lairen hanjabalai kaida leiba Ibudho now Tinkongi Sanglen the Pangtokiba Thoram Adi the Chief Minister Namaka Taraduna Lakadori Batara Mathuri Suba Assembly Mikal Asigamari Lenana BJP na Congress Party bu Hundunangang Libakaya Asi Makoigi Damag Ikaiba Pawi Haina BJP bu Nakoinana Hundunangangki
NSCN-IM ga center da sarkar pairiba BJP ga loktuna Manipur gi miyam da chaitheng pibane. State government na district sembagi mayokta chathariba UNC gi economic blockade asibu khudakta hantokhange anoba district semba hanto haiba BJP sarkar gi wareb asana BJP haiba political party asi NSCN-IM ga punna chatminare haiba taksare haina Chief Minister na phongdokhi. Track record mayam du yenguraga ticket hanjan na PC haidana recommend tawbuse akoi high command akoi da question torkado sahi tara mari manga su pale aduga noina karigino sidaida noina phugatpa ngamdraba mi sida amohana ticket recommend tawrai sida high akoi da question torkado adu nungsidabagi wa nataba akoi na khumgadaba si karino aduna now joy kishan si mayang gida maktada thangwiban kendra gida natana Manipur gi luraba tanja lairiba issues mayam problem mayam puna maksingse koi chapminna bada party gi su lan noigadaba party gi su asset oigadaba masu tunggi asa yam lairibanina koi ga chapminna si haida masu harauna party da join torokibne Langzing asobada ngarang pangthokiba BJP gi election campaign amada wangang kiba Prime Minister Narendra Modi na BJP gi sogatna wangang kibada natana election gi code of conduct thugaide haina kaisamthong AC gi MLA Laishom Ibom Chana phongdorak pagal loina na Prime Minister Narendra Modi gi mathakta matik chaba action lokhatnaba Election Commission of India amadi Manipur gi Chief Election Commissioner da Cherol thadana wakat khre haide Ngasina midang paumi singa unabada MLA Ibom Chana haikibada Narendra Modi na handaki mikhalasida BJP na lengak soidana pairagani lengak hek paibaga UNC na chathariba economic blockade lokthokani haina phongdoktuna yausang kumhai da blockade lokthokpagi kumhai pangthoklagani haina phongdokhi Prime Minister gi wafam asi BJP bu sogatpani mahaki wafam asina takpadi UNC ga BJP gi government ka chatminare haibani Loinana election gi model code of conduct thugaiduna Manipur da BJP ki candidate singda nakoi nana kana bapi bani haike amaramda Prime Minister gi mathakta ECI na matik chaba action lokhalakani haibagi thajaba wafam thamki Border corruption matung dadi akoi kanagumba ruling party natraga government party natraga position level mi ematana voter influence tawna akoi gi bu tawna wangang ba yadi Adaman Tolbisi, Kian Mani threat to Manipur and BJP, Pandragadi, Manipur blockade and Satakin Haiba, Aduga, Tasengba, even Siga, Moiga, Kusam Nare, Central of Pai ruling party Kusam Nare, Praman Chandraba, quite evidence. The sub channel of my stem is put to Amanena, I Tamsari, Aquina Sato Matidi, Election Commission of Indiana, Atumatamda, Prime or Prime Excel Lorcani and Kutadi. Oinam AC ki National Democratic Front Tamirep Oiriba Laitonjam Thoibagi Firal Chingkhatpagi Thoram Pangthokre Laitonjam Thoibagi Kaino Thongkhong da leiba yumda pangthokiba thoram aduda party asigi luchingba Bijoy Koizam su sarukyakhi Firal Chingkhatpagi thoram aduga mari leinana Laitonjam Thoibana swatharaba kendra asigi awat pasing mahakna mai paklabadi mengkhatkani haikhi UCM amadi CCSK na pangthokiba pledge to the people of Manipur gi thauramda Congress party gi miref masing yamna sign tawkhidaba aduna Congress na leibak miyam gi khande haiba takjare haina Khurai AC gi BJP miref L Susindro na phongdokre ngasi L Susindro gi mikhalga mari leinaba campaign amada mahakna haikibada UCM amadi CCSK na miyam gi khanduna sinkiba miref Singna Manipur gi miyam gi apamba matungina thabak tawgani haibagi thajaba piba oina sign tawnakiba aduda BJP na atai party gi mirep singdagi masing yamna hena sign tawkhi loinana kendra yangkhai mapan gi mirep thadokliba Congress party gi oina supna gi mirep mapan khaktamak sign tawramki haikhi BJP na Manipur miyambo karai bi ong na nungsi integrity bu kayam yam na khoi se khali hai baje hanak ki ganu dun ulle aduna hoji khoi na miyam hom da thamjani wa hom de Congress hai ba dol asi khwai de oi da ngang ba Manipur gi fertile asi ga chana da ba amasung Manipur praja miyam sing da wa ngang mu matam da oi da badang wang thang ngang ba du ma party amani haina loba yai adu na natana makhoi na framework agreement na panglau da law bu do madu makhoi na
लाउरिबो वादुगी वाहन थोक लेत्रबा असुम मियाम वासउ हाइबदे मणिपुर तुगाइनब सिनबजे असुम कांग्रेस ओइरमे हाइबजे नसी मयेक सेंग हंदकी UCM अमसुंग CCS के ना पांगथोक प्रोग्राम अदुन उले Manipur State Legal Services Authority amadi High Court of Manipur Legal Services Committee anina khutsamnaraga 1-day legal workshop for BSF troops ngasi pangthokre haina Manipur State Legal Services Authority na thadorok pachirol amada khanghalakli Thoramaduda Justice Kotishore, High Court of Manipur gi Judge Singh amadi Masalsa gi Executive Chairman A Guneshwar Sarma yauna Manipur gi saknai rabak kayana Thoramaduda sarukyaki haina cherol asina makhatari Sagolban AC के MLA RK इमोना ngarang numidang kay samthong kabui khulda leiba raja dangmai koba BJP gi worker amagi yumda changduna hat kaniki halambata natana manaw nupabu furamle haina media da lan na pauthoktuna phongdorakliba wafamasi yumpham yaudabani haina MLA masana sengtorakli Wathok asigi matang da paumi singa unabada RK imona haikibada raja dangmai koba mioi amada hat kani haina ki halami haina Fongdoraklibasi MLA gi mingchat thinaba sinba thawong ni haina lawi kai samthong khulda atamnana changduna asigumba thawong chatakhiba leite lanai thabak ama chatlubada khangna chanaba mioi amaga raja hairiba mioi asiga akanba wahai wata ngangnaramba thengnabadagi miyamgi mihot ama oina khatna danaba raja da wafam phongdoklamkhi Escort season aduna phuba chaiba amadi kihanba laikhide loinana BJP gi firal naikhairam basu leite mahaki mathakta case tawraklabasu miyam gi luchingba oirubana matamasu oina loduna case mayok naroi hainasu MLA RK imona makhataki sumnagi laaga ngangamaga thole yes tawhonganu dugumdo member amoiramaga adugi level de yohonganu madu phatte madi lot khre khangdramnina manang paga mainu piga thole adu mangare adu makhata amsu khangti aina aina ulo osini da khut pai haiba moi keno do chumnai pung haida haiba de haiganu yaudana haijan badu di arta thokte ko allegation tawna roi si kan da chumnagi bot to thengnasi bot poram dai gi ki kai kai no irang thon na badu adu tawgunu kana da bada ubo uram de khoi BJP gi flag to wari bu ko leiram ngani nong tami flag to ka bi pai tu noina Amaramda kai samthong kabui khulda thokiba thokdokpu sagolban kendra gi BJP candidate Dr KH Lokendra na kan momong da condemn tawkhre loinana thokdok aduda nongmai sizinadana yumgi ahal oiraba singda ki halamba MLA RK imogi escort sing mari lenaba CO singna lokthokadabani haina Dr KH Loken na demand tawkhre ngasi sega road maning da leba Dr KH Loken gi yumda paumi singa unaba amada mahakna hai MLA amana nongmai puthoktuna amadi mahaki escort sing sizinaduna kihan khanghanba tawba asi laibak thibani loinana raja dangmai bu hat kani haina ki halamba asi karigumba raja dangmai na phatanungda thoklabadi madugi daita MLA na pugadabani haiki mangna makhata na hai ngarang BJP gi phiral bu MLA na chingthaduna khongna netuna tawkhiba thawong adusu BJP na lemna tharoi haiki mandal gi maige degi Imphal police ki OC da complain ama FIR ama panbiu sigumba thawdu OC ki matang da haidana application ama pigre loinana victim gi maige degi pigre tawhom thoktaba mayam ama tawbase masi sapchana action lokhat piu haidana election commission da su akoi report pigre khabar da deny tawdana phugiba leite kana gumta khut thagiba leite haibase madugi evidence ni asida leribase madu khut thagiba leite haibado thadragabu mi ma sukthina sokadra x-ray logadra raja gi family makta da raja thengnaba mafam da hatkani haibasibu hatkani haibamak wahi dumakna kari oheli magi raja gi family sida phata nungda thogadi ngasigi MLA wariba sagoban kendra gi MLA wariba siri RK imona man responsible logadabane Lamlai Assembly Constituency da Communist Party of India gi miref omo ina chongthorakli ba huirem bimol gi election gi campaign amasung miyam gi mifam ama Lamlai Irabot Memorial Hall da pangthokre miyam gi oiba mifam adu da saknai raba ai bachana lukhoi CPI gi luchingba Dr M Nara L Sotin Kumar amasung athokpam Lala na chingba saknai raba kayana mikhalasiga mari leinana wafam kaya thamki Framework Agreement ki Black and White Paper puthokpa matam oire miyam da lip service tawraga makhata na chamam nana thamganu haina kai samthong AC NPP gi candidate L Jent Kumar na phongdokre
Wafam asi ngasi NPP gi oiba miyam gi mifam ama Kaisampat Lairembi Community Hall da pangthokiba aduga mari lainana phongdokhibane. L. Jayant Kumar Nahai, Mikhal Taugadaba Numit Taruk Taret ni Khakta Ngairaba Matamasida Miyam da Yamna Charangnaba ama Oheliba, Framework Agreement ki Matang da Congress amadi BJP na amaga Hunaduna Leire. Prime Minister Narendra Modi na Manipur Miyam da Pukchel Sengi Hairabadi, Lip Service Tobugi Mahutta Framework Agreement ki Warol White Paper Oina Thambiyo. Nakalamaramda Congress ki luchingba Rahul Gandhi lakadoriba asida miyam da kari haizil lamgadoriba ge haiba miyam na Jackson na Lacey haina L. Jayant Kumar na makhata ke. Congress na BJP bi hunba BJP na Congress bi hunba na haiba hojik phawba tangmari the election in haiba hardly 6-7 days khatang ngarba kanje si phawba praja mayam ji ki thammo di langtang na hojik kon bangamdre na haiba masidani praja mayam na no akhoi INC ju pamdre BJP ju pamdre no animak se koi pamdre na haibing matam yori am boldly haibing matam yori aduga third party and third force am politically emotion, sentiment and the feeling of the people of Manipur in particular and the people of Northeast in general. Machine thoga parliament laudbang amakal forum amativa daga Androy Sida Congress ki mireb oiriba Thonawjam Shyam Kumar na election gi mireb che pisinba aduda aranba kaya yaure haiba AC adugi BJP ki candidate Dr. Nimai Chan Luang na phongdokre. Loina na hiram asigi matang da achumba puthoknaba court ta chatlagani haire. Ngasi Nityapa chu thekta leba BJP ki office ta paumi singa unaba amada Dr. Nimai Chan Luang na haikibada mireb che da Thonawjam Shyam Kumar na maha crime amata chena de hairiba adu aranba wafamne. Mahak hauzi case amada chenaba miyoini hauzi Delhi ki court amada case adu loishindana leiribane. Loinana English ngani tareta pangthokiba Mikhal gi mireb che pisinbada mahaki educational qualification asi PU Arts 1989 pass under Manipur University haina thagalakhi. Adubu RTI gi mating na yengbada hairiba PU Arts 1989 gi parikya da Thonawjam Shyam Kumar pass tauramkhide haiki. Mahana makhatana English ngani tara nithoi gi mireb chedana Shyam Kumar gi educational qualification asi class 10 pass haina irakhi. Adubu handaki pangthokadoriba Mikhal asi gi thagalakpadana matriculate haina irakpa asi chauna minambani haiki. What Commissioner ki mama wasakiba, I am not accused of any offence punishable with imprisonment for 2 years or more in a pending case in which a charge has been framed by the court of competent jurisdiction. Case to Chenati is Mala Harise, Aran Mani. Factual information disclosed of the Tatuk the Basimba, Minamba, Prajada Minamba, Manipur Prajada Minamba, Andro Kendriki Prajada, Minamba, Aran Bahimani. Kaisamthong Kendrigi oina Northeast India Development Party NEIDP gi mireb oiriba potsangbam Dhanukumar gi oiba political conference sama Kaisamthong Ilangbam lekai da pangthokre. Thoramaduda NEIDP gi executive member yauna maikai adongi miyoi kya sarukya Mifamaduga mari lainana potsangbam Dhanukumar na India government amadi NSCN IM anigi marakta leiriba framework agreement asigi matangda miyamna launariba asidi mangda mangra tanbaga pangkhak oire. Agreement asigi matangda Khangliba Prime Minister amadi Home Minister agreement asigi warol Manipur miyamda khanghanba matam oire haina potsangbam Dhanukumar na makhata ki. Kariguma framework agreement na Manipur interest karak pataraba mayamna territorial integrity da hai territorial integrity de hena maru ebdi administrative and emotional integrity ju lei emotional integrity ki matang di haujik moina khaibung gawin to hondra khoi awa boiri awa mayunari emotional integrity pusalak number lantheng di matam kar sang changi betai adubu territorial integrity amasung administrative integrity kair agadi madu NEIDP na hanbal itna thengna gani jema mayam da haijige NEIDP gisu election gi campaign akan bamong da chathari ngasi patsoi part 3 da election committee patsoi AC polling 9/1 2 3 amadi 4 na sindana patsoi AC da NEIDP gi miref oiriba sapam kunjakeshwar allies keba gi mikhalga mari lainana miyam gi mifam ama phamki mifam adu da patsoi gi manung channa leiba 9/1 2 3 amadi 4 gi manung da leiba miyoi kaya sarukya Thoramaduga mari lainana mireb oiriba sapam kunjakeshwar allies kebana haikibada
पालिबा स्टेट गवर्नमेंट असी करप्शन न थल्लबा मियामगी थाजबा लेत्रबा गवर्नमेंट ने मणिपुरदा अनौबा अवोनबा अमा पुरकनबा हौरक्लिबा नहासिंगबु लमजिंग लमताकनबा NEIDP ना अचौबा थौदांग लौगनी हाइखि हौखिबा फेब्रुवारी 12 की नुंगथिल पुंग अनि मखाई ताबा मतमदा नातुन बाजार होजाई डिस्ट्रिक्ट आसाम द नॉर्थ ईस्ट इंडिया डेवलपमेंट पार्टी NEIDP की डिस्ट्रिक्ट लेवल ऑफिस अमा हांगतोखरे अमदि डिस्ट्रिक्ट लेवल कमिटी सेमखरे हाइना NEIDP की चेरोल अमना हाइदे प्राइम मिनिस्टर नरेंद्र मोदी ना फ्रेमवर्क एग्रीमेंट ना मरम ओइरगा मणिपुर की ngमखैदा अकाइबा पीरोय हाइरगसु NSCN-IM ना एग्रीमेंट सिमक नागा सिंगी पुवारी माइलस्टोन अमनी हाइना सिंथारी फिबम असिदा प्राइम मिनिस्टर ना मणिपुर मियामदा अपंगबा सिरिब्रा नत्रगा NSCN-IM ना नागा मियामदा मिनम लिब्रा हाइना ऑल मणिपुर स्टूडेंट्स यूनियन एमसु ना वाहंग तौरक्ले DM कॉलेज कैंपस लेबा एमसु की मयाई लोइशंगदा पाउमी सिंग उनबा अमदा माहिरुई लोबसी की सेक्रेटरी जनरल मंजित सरांगथेम ना हाई प्राइम मिनिस्टर नरेंद्र मोदी ने इम्फाल खोंगचट कमरी लेनना मियामदा पीखिबा वारोलदा इंडिया गवर्नमेंट अमदी NSCN-IM अनि की मरक्ता लेनखिबा फ्रेमवर्क एग्रीमेंट ना मणिपुर की अपुनबगी सक्तमदा अकाइबा लेरोय हाइखि अदुबु NSCN-IM ना थादोरकपा चेरोल अमगी मतुंगिना फ्रेमवर्क एग्रीमेंट असि नागा सिंगी ओइबा यामना सिंथानिंगाई ओइबा एग्रीमेंट अमनी एग्रीमेंट असि नागा सिंगी पुवारी की लिखलमदा यामना थुना अहोंगबा अमा लाक्लगनी नागा सिंगी इगी ओइबा हकसिंग सखंगलगनी हाइना फोंदोलक्ली चयनबा अमा ओइरक्लिबा एग्रीमेंट सिगी मरिक चुंबा वारोल खंगनबा मणिपुर यावना अवांग नोंगपोकी मियाम ममांगदा प्राइम मिनिस्टर ने फ्रेमवर्क एग्रीमेंट अदुमक थमु खंगहलु हाइना मंजित ना डिमांड तौखि नाकालामरमदा कांग्रेस ने लुचिंगबा स्टेट गवर्नमेंट असिना फ्रेमवर्क एग्रीमेंट असिगा मरी लेनबा लौफम थोकपा थौदांग मतम चाना लौखिदे लोइनना इश्यू असि लोकल पॉलिटिक्स तगी हेंतोकना पुखटनबा होनदे हाइना मंजितना मखा मराल सिरखले NSCN-IM ना थोलखिबा प्रेंट स्टेटमेंट अमगी मतुंगिनदी नगागी व यूनिफिकेशन अमा लैरकांदा कोई नगागी कोई निंगतंबा अमा फंगलगनी हाना यामना चावना मको फोंगना फोंदोकली अदुगा इंडिया की प्राइम मिनिस्टर रंग लाकलंबा कोई नरेंद्र मोदी ने फोंदोकिबो वफमददी हाइरब एग्रीमेंट सिदा मणिपुर की ममिंग फावो यावदे हाना फोंदोकलिबसी तसेंग नमक मणिपुर मियामदा चममनबा पोखनबा अदुगा इलेक्शन की खुदोंग चाबा लौबने हाना लौवे मणिपुर मियामना अवाबा मैचा खांगलिबा असिगुम कया से सॉल्व तौबगी मुहूर्त लमदम सिदा लेंगाक पाइरबा कांग्रेस सरकार असिनसु कोई मणिपुर मियामगी अवाबा कोहनबगी मुहूर्त मकोई इलेक्शन की कैंपेन मोइन फ्रेमवर्क की मिनसिगी मतंगदा कोई पॉलिटिकल माइलेज लौनो होनबा लिपिरकांदा मणिपुर मियामगी इंटरेस्ट अपुनबगी सक्तमदा थंगांग यारक सिंगरक्लिबसिगी चप चाबा फिरेप लहनजनिंगी यारेपोक पुलिस स्टेशन की मनुंग चनबा फोदेल द लेबा माइबम नबकिशोर कौबमियोय अमदा मिखल गमरी लेनना मीटिंग सिंदनबा नोंमै मरु पिसिंदुना किहलमले हाइरे थौदोक असगी मतंगदा वांगखेम असेंबली कॉन्स्टिट्युएंसी दा NEIDP की मिरेब ओइरिबा युमनाम नबचंद्रना हाइखिबदा थौदोक असि लमहेनबा मियोय खरना लालहौलोफ अमगी मिंगदा असाबा नोंमै पाइरगा किहनबनी अमसुंग असिगुंबा थौदोक असि मखाताना तौबिदनबा महांगना अपील तौखिबगा लोइनना थौदोक असगी मतंगदा यारिपोक PS ना केस अमा लोखतुना थमलखिबा नोंमै मरु अदुसु लोखतखरे हाइरे नॉर्थ ईस्ट बायोग्राफी फोरम इम्फाल न लमदम सिगी मसकनाइब मियोय सिंगदा चही खुदिंगी पीबा रीजनल अमदी नेशनल अवार्ड सिंग ngasi बौप्राद लेबा सेवा मणिपुर की मिनी कॉन्फ्रेंस हॉल द पांगथोखिबा अचंबा थौरम अमदा लांथोखरे थौरम असिदा रीजनल अवार्ड त मियोय 32 अमसुंग नेशनल अवार्ड की ओइना मियोय 33 ता फोरम असिगी माइकेदगी मेमेंटो अमदी सर्टिफिकेट लांथोक्तुना इकाई खुनबा उठखि हवजेक सानबगी पाउदा मणिपुर की सगोल अमदी सगोल कांगजई मसाना असिबु योक्तुना थमसी हाइबगी पांदमदा ngasi सगोल की खोंगचट अमा चटखरे टूरिज्म वेटरिनरी अमसुंग मेडिकल डिपार्टमेंट अहुम अमदी चीफ इलेक्टोरल ऑफिस मणिपुर का खुदसमनदुना ngasi मपाल कांगजईबुंगदगी सगोल चामरोमना सरुक याखिबा खोंगचट अदुगी लम थाबगी थौरम अदुदा
Arts and Culture ki Director N. Ashok Kumar IAS, State Nodal Officer amadi Systematic Voter Education and Electoral Participation gi W. Chandrakumar MCS ka loinana Manipur Horse Riding and Polo Association President na saruk yakhi. Additional Chief Electoral Officer Rishikesh Modakna Manipur da leiriba sagol asi kanbaga iroinana lakadoriba Manipur gi 13 suba Assembly election asida lamdam asida leiriba voters singna masa masa gi apamba mirepta pukning leitana vote thadabinaba pausel ama pirakli. So we want to integrate both the symbol of our culture, what is belonging to us, and our desire to vote for a better future. So this is the symbol that we want to use, election department, to promote the message of ethical and informed voting. The polls are just around the corner. So we wanted to take this opportunity to spread the message about a good, informed and ethical voting. Marisuba State Games Lisingani Tarat for persons with disabilities ngasidagi Kuman Lampak Men's Stadium da pangthokpa hokre. The Special Olympic Bharat Manipur na sinduna thasi kunipan phawba chathagadaba games asida Manipur gi district manga dagi lakpa masing yamlaba nupa amadi nupi sanaroi singna tongan ba masana kaya da saruk yari. Social Welfare Department ki Disability Deputy Director TH Dilip Kumar, Manipur Olympic Association ki President Sunil Elangbam amadi Amzu ki President Wangkhemcha Shamjai ga loinana the Special Olympic Bharat Manipur gi thaupuri bamiyoi kaya na ngasi games asigi hawdokpa gi thoram aduda saruk yakhi. Hayang ayok pung nipan dagi games makataba athletics ki masana kaya sanargani. Aisi soinaire disable oire aidi karimata ngamdre aidi karimata tauraroi haibagi wakallon si thadok pidana sumaina pundana mayam amaga interact tawdana sanabagi lamda boiro isai sakpagi lamda boiro sports gi lamda boiro culture gi lamda boiro any traditional any trade amada able gi group oire basu disable gi group oire basu disable singi tawunga magi thongna do able loiba mayangi mamang utkadori Masini, Akoina, Pokpada, Akogi Tawam Topa, Ito, Tonapana, Utpaya, Bagi Tanja Pangato. Taramari Suba Manipur Veteran Cricket Tournament ngasidagi sanaba hokre. Tournament asigi ngasi ahan basana kiba league match samada tos ngam kiba Model Club A chinga makhana match ki apiba over kuntrada wicket tare turaga run chamaga humpu manga lobangam ki. Match asigi ani suba inning sanakiba YWC Langtabal na over kun matoiga ball mari the wicket tara mak turaga subnagi run humpu manga khaklauduna match asi run chama da maiti banangke. Match asida Model Club A chinga makhagi wicket keeper batsman Sunil Kumar na man of the match take. Tournament asigi hogdokpagi thoramadda association asigi masak nairaba miyoi kya na saruk yakhe. Tim Tara na saruk yaduna ngasidagi hokiba tournament asigi hayeng sanagadaba ani suba league champ Khagempali amadi KSC New Lambulen anina lamba taunaragani. YCCIC Kontha Ahalupna Mari Suba Herozet Waribam Gold Cup Under 14 Boys Hockey Tournament ki champion oikre. Tha asigi tarama panda sanakiba tournament asigi final aduda YCCIC Kontha Ahalup amadi SUYC Uchekon Kuno anina sanakiba match aduda SUYC Uchekon Kuno na panjal ama mangjal thakraba matungda charang na bawafam kharadagi match asigi Mari Suba quarter sanadana final match asi makata na yeithokduna lakhi. Ngasi team ani asina final match asigi lemhauriba Mari Suba quarter sananaba loigadaba minute ahum watlingaida SUYC Uchekon Kunogi sanaroi singna makata na match asi sanadana field dagi mapan thokiba asina maram oiraga organizing committee na YCCIC Kontha Ahalupu Hockey Cup asigi champion oire haina laukthoki. Ngasigi match asida YCCIC Kontha Ahalup na panjal ahum janki Manipur Hockey na sinduna Kuman Lampaki AstroTurf ta team nipa na saruk yaduna chatharakliba hockey ka basigi loishinbagi thormaduda Manipur Hockey gi masak nairaba miyoi kaya na saruk yakhi.
Ahan by MCA Luang Pokpa T20 Cricket Trophy da Force Khetrigao Amadi YWC Patsoi Animai Pakre. Manipur Cricket Association Asindranasi Luang Sangbam de Leba Luang Pokpa Cricket Stadium da Sanakiba Tournament Asigi Nipan Super League Match da Force Khetrigao na KIYC Khetri Iril Mapalbu Run Chama Kuntrama Thoi da Maiti Papi Kibaga Luinana Mapan Super League na YWC Patsoi na Napsa Kha Imfalbu Wicket Manga da Maiti Papi Bangam Ki. Chathariba tournament asigi hayang sanagada batara Super League ta Thau Thangmoiban amadi RRCC Churachandpurga Taramathoi Super League na PSC amasung Cyclone Anina Lambat taunaragani haina All Manipur Cricket Association ki secretary na Thatrok Pachirol amana khangalakli. Ibudau Thangzing Polo Club Khongman 10 Polo Club Wangkhai Amadi Manipur Police Polo Club A57 Mountain Division Polo Tournament ki semi-final changkre. Mapal Kangzaibung dangasi sanakiba tournament asigi anisuba quarter final da Ibudhau Thangzing Polo Club Khongman gi Sanaroi P Ozit na Panzel ahum aduga M Dore na Panzel amaga chanduna Manipur Police Polo Club Bibu Panzel Mari ahum da maitiba piki. Chathariba Polo Tournament asigi ahum suba quarter final da 10 Polo Club Wangkhai na Imphal Riding Club Lamphel Patpu Panzel Taruk Mari da maitiba piki. Match asida 10 Polo Club Wangkhai gi Sanaroi H Muhindro amadi L Atangba Anina Panzel ani aduga TH Jacob amasung L Tolong Khomba Anina Panzel amamam gachanki. Tournament asigi aroiba quarter final dana Manipur Police Polo Club A gi Sanaroi S Bimol na Panzel ahum TH Ranjit H Abung Khuman amadi M Jawan na Panzel ani aduga KH Dinesh na Panzel amaga chanduna KMMRS Singzamai Buyam na Lakta na Panzel Tara ani da maitiba piki. Jathariba Polo Tournament asigi hayeng semi-final match animak sanaragani. Arab the bulletin asigi headlines samuhanam yam da thamzage. State government as in a Chakra Thorangi project Kaya monument on Tokuna Lady Haine Union Minister Prakash Javadekar Namaral secret. Corruption Taure Haibaki Praman Pibangam Labadi Miam the Lale Hiram Laga Ikong na Thonga jail the Changani Haina Chief Minister Okram Ibobina Pondokre. Congress ke Okram Henry na Mikhal ki nomination paper da Mahaki Mahai Thaki Matang da Aran Wafam Thamle Haina Yungkham Irabot Namaral secret. Amasung Mikhal Damioi Pumbana Saruk Yanabugi Pandam da Chief Electoral Officer Manipur na Chatharakwa State as BEEP campaign ki grand finale pangthokre.